mai pakpagi asamba lambi leite habisi mahairoi singna khak kauroi tansiluba loksing khunaida kanaba pinaba honagadabani amadi punsida mai pakke hairabadi akhang kanba amaga loinana honaba changi haina Manipur gi governor Ajay Kumar Valana phongdokhre wafam asi Manipur Technical University na sinduna Palace compound laiba City Convention Hall da pangthokhiba Ahanba Convocation ki thoramda Governor Ajay Kumar Valana phongdokhibani thoram aduda Governor Ajay Kumar Vala Higher and Technical Education Government of Manipur Commissioner Ningthaujam Free IIT Guwahati के Director Professor Devendra Zalihal Manipur Technical University की BC Professor W Sandababu amadi MTU की Registrar Ramananda Nongmai Kapamna thoram adugi athoiba mithunglen sing oina sarugyaki amadi kumja English aniga kundagi English aniga kunmanga fawbada Civil Engineering Computer Science Engineering Electrical Engineering Electronic and Communication Engineering Mechanical Engineering amadi Master of Business Administration da degree fonglakhraba mahairoi singde award pidunai kai khumnabasu utki thoram aduga mari lenana Governor Ajay Kumar Valana makha taraduna hai awang nongpok India gi oina lairiba Technical University mayam gi manungda MTU asisu makok thongba mahaisang ama ohenaba pumnamakna thodang lobinabagi tangai fadaba kaya lairi University asigi infrastructure yauna mahai masing tambibagi kanglonda ahongba chawkhatpa kaya lakpagi mamisu tarakle University da asida hauziki oina tonga tonganba stream taruk lomda mahairoi satret romna mahai tamle academic session English ngani kunmanga dagi hauna University asida PhD ki course hapsinba ngamlakpa asina research ki lamda yamna Sauna ahongba kaya laklagani thazai MTU gi graduate loiduna ngasi degree fongliba mahairoi singna lenga ki thabak fongnabagi wakhalonda khak awaba pokningai oide University asidagi tansiluba technical gi loksing kaya adu creative idea oina onthoktuna khunai asigi miyamda kanaba pinaba honaba changi haike